ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ngarang ihing kuki militantsing amuh hana kautrukta lan kaihaurakre hairi nomai kapsilaktuna Landasilakhre amaromdana Licypriya kanguzamna phungdorappu wapam amada ngasidi aikhoigi su Delhi da mera wayungani aikhoigi satnabi malem sinba thungna khangalasi mera wayungbada lai khurumbasi kari kari marul hairga khurumgani kanana mai singkhatkani satnabi khangbiba ahal sing yauragadi amukta haibirau haiba Licypriya kanguzamna phungdorakli Manipur top channel gi maikei gi maruibi ipau sing myamna thamjari hanbada panam pausi dagila khusaraga ingta papurakna bapuna khanaminasi awangbu niumai ngarangi Delhi mi phamadu puna pangthoki mi phamaduna Manipur ingta papurakna gi matangna puna khanaminaki haina ngarang Delhi mi phamnu saruk yaruba minister awangbu niumai na phungdokre Ministry of Home Affairs ki miyang makhada Delhi da pangthokiba mi phamaduna saruk yaruba minister awangbu niumai amadi Health Minister Sapam Ranjan ngasi Imphal thunglakre mitai Kuki amadi Nagagi miyutsing tungan unaki haiba wapam leirabasu ngarangi mipam madu puna phaminaduna state sida ingta papuraknaba khana minaki haiba wapam thamnaduna Minister awangbu niumai hai athuba matamda Amuk hana mipam pangthoktuna state sida ingta pahanjan hananaba khana ganaki ngarangi mipam madura kari karamba wapam sing puthokhtuna khanakhibagi haibigi matangda minister sina sapsana phungdokhidi adumainama mipam madura state sida tangdu laitaba lamdam ama puraknabigi khanakhi haina thamnakhi amaramda ngasi Imphal thunglakhiba health minister Sapam Ranjan gi oinati permission wapam amata phungdoamkhidi panmayabadi Union Home Minister Amit Shah gi miyeng makhada Ministry of Home Affairs na maruoiba thaudang lauduna tha taraga taret pharaklaba Manipur gi conflict asigi warosin puraklabagi lambi ama oina mitai Kuki amasum Naga MLA singi saruk yaduna ngarang Delhi da leiba ministry asigi office da mi pampang thokibani loinana Manipur miyamda violence ki thabak thadoknaba appeal tawminabada yanakhri haina MSA gi sirol amanasu phongdorak palaikrabani ngarang mi phamadu Home Ministry gi Interlocutor A.K. Mishra Sarugyabaga loinana Lok Sabha ki BJP MP Dr. Samit Patra amadi Ministry of Home Affairs ki makok thongbu official sing Sarugyaduna mi phamadu pangthokibani adumapu Union Home Minister Amit Shah amadi Manipur ki Minister Nongthoma Berendi Sarugyakidi mamang sahi ki me ahum degi Kuki amasum mitai furup ani ki marakta conflict ek tholakpadegi furup ani ki legislature singi marakta ahanbu oina pangthokmi pamaduda Manipur Legislative Assembly ki Speaker Thoksam Saitrabata Education Minister Thanauzam Basanta Kumar Works Minister Gopidas Konthauzam Agriculture Minister Thongam Biswarjit Health Minister Dr. Sapam Ranjan yauna punna MLA Tararom Sarugyakibani Naga MLA singi marakta Minister Awangbu Niumai Maugi MLA Losidikho amasum Urkhul gi MLA Ramuiba Sarugyaki Kuki MLA singi marakta Minister Letpa Hokip Minister Nemsa Kipgen yauna punna Kuki MLA Mari Sarugyakibani hairi atopa pawamana state sigi laihauga chunaba curriculum ama puthoklagani SCERT State Council of Educational and Research Training SCERT na National Curriculum Framework for Foundations States NCF FS 2022 gi guidelines makhara Manipur state asigi leihauga sanaba curriculum framework semduna puthoklagani haina SCERT gi director A Romel na phongdokre Director na wafam singa sidigi hauduna lamphel pata leiba SCERT gi multipurpose holder revisions finalization draft state curriculum of foundational states and curriculum of foundational states amasum developments of 6 months certificate course in ECCE preschool educations in conformity with the NCF FS 2022 haibisigi matang sa thagadaba numit mangani ki workshop hawdokpada phongdokibani SCERT Manipurna AZIM Prem University Bangalore samnaradna pangthokiba thoramadda A Romel na hai state asigi oina fundamental states ki curriculum sem sabigi miyengda workshop asi pangthokani workshop asi handaka thana ahumlak sure ngasige si the final draft stage yaure athopa matamda NSF FS ki makada state asigi sunaba aphaba curriculum framework ama puthoklagani curriculum asi sembada Manipur University DM University DM College of Teachers Education amadi SCERT ki subject expert resource person singaloidana
AEP 2020 amadi NCF sem sabada member am oina marueba thodang loriba Azim Premjit University Bangalore gi resource person sing puno hotnamina bani curriculum asi puthoklaba matung textbook sing ju sem sab horagani curriculum asi NEP 2020 gi yamna phajaraba foundational stage gi mahiroy sing mama londa mahitamba local Kanajas sing the yumpham oiba textbook sing semga sakatuna magul laiba education fongana ba curriculum asida suna yahongani Mahiroi sing amadi Manipur gi tunglam satta ahingba puya oina lehuba yagadaba kanglu phurup sing gi horakpam masing hauna lonchat sing batakpa generals knowledge textbook natragana chapter ama magi class stage ka sanaba mongda haptuna tamhanba su onari hariba general knowledge lairik lesson asi supna gi manga taradata oirabusu examination sing da yahonduna Manipur ge puwari bu horaklibana harulamadi mahiroi sing da khangana ba tawgani haikena su pawks da phongdorakli atoba pawmana external force kya na Manipur thugaina bu hotna duna lakli UCM external force kya na ekoi masil gi marakta nungsina handana ba madi Manipur thugaina bu hotna duna lakli haina UCM gi president YK Deren phongdokre wapamasi UCM gi Palan unit ki nauna thau puguda basing khan bagi thoram da phungtok khibani UCM gi sirol man hai UCM palal unit ki nauna thau puguda basing khan bagi thoram amangasi palal gi ibudau pakhang basang len pangthoki thoram madu lup asigi president YK Deren phungtok khibada lup asina ngasi phawbada idea of Manipur asel pathaja pathamduna Manipur integrity ngaknaba Manipur masih tanah thukai na bahona rakku singgi mayukta miyam galoina mayuk na duna lakli Manipur gi indigenous people singgi writers ngak na ba aikoi masil nung sisanan hingmina na bahona duna lakli Manipur gi miyam bo external force kya na aikoi masil gi marakta amana mabu thaja na ba drakla lon singgi Landasilakhre horakpam puna thidoktuna khunda minari bu furup singna puna thengna mina ba mathoktai asigumba Saraulang siliba sing tung da awapam tahogani haibasi khandaba matam oire mangna hai palalasi yamna maru oiba furup kyana khundamina ba maphamni maphamasida aikoina mayamba magi rol lawduna puni hingminaba puna sakhot minana bu honabada asabu thodang lawmina saiki nauna khalaba thapugoda basing adudi chairman da pukrambam ibotombi vice chairman da ti ibo holamasum mutum polin singmani hainisu pawks da phongdorakli atopa pawmadana JNK gi minister oina Omar Abdullah Licypriya Jammu and Kashmir hanak pangthok ki Union Territory Mikhal National Conference Party na saunamai pakraba matung akan section thorang loina ngasi Omar Abdullah bu Jammu and Kashmir gi minister oina Licypriya adu Union Territory gi deputy minister oina National Conference ki Surinder Kumar bu Licypriya Jammu and Kashmir gi kumza English ngani ga taraga mapanda Article 370 lakthoklaga Jammu and Kashmir amasum Ladakh haina Union Territory ani thokna khaidokibani Union Territory on khraba matung Omar Abdullah bu Jammu and Kashmir gi ahanwa minister oina ngasi wasaklokibani akanma section thorang loidana Srinagar da leiba Shehari Kashmir International Convention Center SKICC na pangthokpa jinglem laba thoram amada Union Territory asigi Lieutenant Governor Manoj Sinha na Omar Abdullah bu minister oina wasakloki Wasak lauraba matung Srinagar da leiba Sher-i Kashmir Sheikh Muhammad Abdullah gi Mazar-i Anwar ikai khumna putki Makhasa tharak poina to papaw na mapalongge ba pawpram yamna thamsigi Myanmar military junta na satakhiba mai pak pangam khidraba population census phagi taraga lusinkhre Myanmar military junta na satakhiba mai pak pangam khidraba population census lusinkhre haina pawgi source amagi matungina phongdorakli Myanmar military junta na lebasida election pangthoknabagi damaktani haiduna satakhiba population census adu mai pakpa ngamdana lusinkhre October amadigi taraga manga phawda census adu pangthoktuna lakhibani adubu makhoina madu mai pakpa ngamdana lusinkhre English ngamaga sama pangani fugani pangi matamna Myanmar maning makha tama phangraba matung tarakpada leba asida marirak subu oina census asi pangthoktuna lakhi English ngamaga sama panga humdra go humdoi amadi English ngamaga sama panga March go humdoi da ahanba amadi anisubu oina military dictator Newin gi makha da satakhi masugi matung tarakpada ahum subu census na ex generals oiramba tension lusingba Kasi civilians government gi makha da English nganiga taraga mari gi matamda ahum subu population census do pangthoki
Mamangi matamna pangthokiba census ahumdi armed conflict leiba taragus leibak sinba tungna pangthokpa ngamkhi. Ing lising amaga samapan go humdrago humdagi April thada ahanu population census da leiba asigi population gi sada 97.1 masing thiba ngamkhi. Aduga ing lising ani taraga mari gi April thada pangthokiba census adudana sada maudraga nipan gi sangda population census adu pangthokpa ngamkhi aidi. Housing lady regime asina pangthokiba census asi leibak sinba tungna amadi yumthong kuding sangduna pangthokani haikiba taragasu leiba asigi masing yamlaba town kyada makoina mikok thiri mioi sing adu thaba ngamkidi. Myanmar gi military junta na awang thangbu san state amadi Rakhine singba mafam sing asida control tawbu ngamkidre. Anti-regime group sing na kasin Karyani Karen sin state amadi central Myanmar sing asi control tawduna leikrabane. Military na dominate over National Defense amadi Security Council na English ngani ga kungo humdoi gi January thada meeting pangthokiba matamda junta gi boss oiriba min aun halaing na maki regime asina leba asida leiriba tam sahunga kunthra gi manungda chamaga maudraga nipan khaktama control tawbu ngammi haina mak masana ju haijakhiba lekhrabane. Masi maru oina Brotherhood Alliance na Operation 1027 offensive awang thangmo san state sa tharaktringai mamangi bokhamni. Brotherhood Alliance na Operation 1027 sa thakraba matung tarakpa sidadi leiba asida military regime na control toramba mafam kya amasu na huna na lokshin mangamki. Arakan Army na Rakhine state offensive sa thaki English ngani ga kungo homdoi gi atheng basrukta regime force na awang thangmu san state gi am saruksin control to ngamkidi. Masida capitals Lasio yauna rebels gi makuta taki Rakhine da leiba town taraga taret ki manungda taradi Arakan Army ki makuta takre. Masigi sumathakta Kasin Karyani sin amadi Central Myanmar singba mafam sing asi regime ki makuta gi control mangrabne. Housing Myanmar thoklibi civil war sina maram oiraga mioi million kya amadi lanjena duna leidingai sera sida Myanmar gi military junta na population census pangthoklibani haibasi oiroidaba thawong ni haina criticize tawnari. Masigi sumathakta handakta Myanmar ising sak tholakpadi gi masing yamlaba mioi kyan awana mayunakre aduga mioi chani gi mathakta shikrabani haidinasu pawsida makata na report tawri ado tentakna mayamla sumna thamjaramge aduga hausko ina di mayam pawsu matang sai lusinjarage masum mayam puna anauba update ngamina sena channel sigi makeri gi mang phamda makata na thamjari.